Zomi sing imphal da lakfugum atopa furup sing su kuki taba mapham da satpi halo. Manipur lenga na lamdam si da ing tapa hanjin hanna bagi damak amadi tuan kuki kangbu imphal da lak tuna government ki makok thong bising wari sana blekri anaba asok purak tuna rims hospital da wathok oina phawbo lekri makhatara ko da hauki bu July kuntra da imphal da zomi du sing bising na laklamba amadi madugi damak tu nungai phongdo ki bagi paw si afaba khongthang amani hain lawhi adumapu hena masak tok pak kong thang amo hena na imphal da gisu santi gi pausel pu khongsa sa na bamadi isit ina oiba furup singbu pukmen pawmen na butanja lenga kwai ri sing na pi ga bani haina All India Youth Federation AIYF Manipur State Council na sirolamada phongdok paga loina zomi sing imphal da lakpugum atop furup sing su kukita pa mafamda satpi halo hari All India Youth Federation Manipur State Council gi mute kangbu ama chu champo da satna bigi thorang tori masida akai te thoktana balenga ki meke di ngak sel gi thorang akna ba matam gi manung da lokat piu matam sang na furup asibu nam thaba thausul thorang kya lenga pai ri bising satharakpa nam thak ki lalong sing mai paklak tri habsi zomi sing imphal da phongdok lamba warol sing aduna mek sing takli asiguma tanja sida khudong saba manghanna miyam marak tu nungsi sa na hingminna na bigi pausel pi hoba madi manipur kanna na khongtha ama lokot hona ba AIYF Manipur State Council na miyam amadi lenga party party sibu lok sagoliba miyam da aroiba da appeal tawri NH37 extortion sathabaki government ka core committee ke MOU Khutyek pinakhre lenga ka yana ki buwa pham sing si review torba matuna warep lawgadori National Highway number 37 da khulai paibising na extortion sathariba si thingnabagi dama government kudaga thabu lokat piu hairuduna petroleum pubu gari satabagi khongjanga mari lenga si Manipur government ki mihutka core committee of consortium of Manipur petroleum product transporters fraternity retail outlets dealers LPG distributors and drivers association gi mute singi Memorandum of Understanding amakui pinakhre MOU Memorandum of Understanding the yauri wafam sing Manipur government ki mekedi ki thapu wen othona bigi dama Director General of Police ta kankri adubo core committee gi mekedi gi government ki yana ki wafam sing thapu wen othona bigi dama kari thaurang yatla bagi haibadu mek sing na stakeholders sing loina review toraba matung khongjang handokli haina handokti haibadu miyam lapthokani haina sufondokhi National Highway number 37 extortion sathariba sigi mayok core committee na steering pai de bigi khungjang sangsiliba sigi matangda ngasino tilpung mari taba da Manipur gi minister Wai Khamsan Singana share loduna security convoy satpaga mari lenjana khanana nakhi matung tarakpa Manipur government amasung core committee of consortiums of Manipur petroleum's product transporters fraternity retail outlets dealers LPG distributors and drivers association gi mutsinga Memorandum of Understanding adu kuyak pinakhibani MOU adu yana ki wafam di Manipur government ki commissioner home na chairman oiba coordination committee ama sempa committee adu police department gi mihut CRPF CAF amsum public distributors department gi mihut amasum core committee of consortiums of Manipur petroleum's product transporters fraternity retail outlets dealers LPG distributors and Draft Association gi mute sing na member oiduna National Highway number 37 satliba convoy gi housing ladiba SOPSC review tawba committee SC report Manipur government tha amagi manung da pisin ba masum nauna sem saraba SOP adu state government ta phongba home department natraga PHQ na district SP natraga na CRPF ta housing ladiba SOPSC yamna section na nga na satna bakhangan ba home department natraga na PHQ na National Highway Contractor Teret ki convoy movement si yengshina na bagi namag nodal officer mahapa nodal officer na district kuding maki sub nodal officer sing hapa nodal officer na National Highway Contractor Teret ki convoy sat pa si tha kuding gi natraga na mathau tarak pa phibom kuding da review tawwa district SP sing na National Highway number 37 da sakang dawa sing na kulai pai duna extortion daw bagi thawa si thingna bagi dama akhana badrap sa thawa si nens pawks ni khatana sa photokhi MOU Khutyek pinakiba the government ki special secretary home Subhash Singha IAS amasung director KPNPDY Nelson na aduga core committee gi meki digi tongan organization tarit ki mihut singna mot sinki Bityang operation yening da bafungdorakli deputy CM lakthok na demand tawri CRPF ki Cobra unit na none district ki Bityang
Falok Khulda operation set to Naga village guard NBG ama hat ki bamusum atay volunteers singna aso open nangan ki thawdu adu Manipur Naga Youth Organization MMYO na akan mamona yaning da phungduraki organization sigi siro lamada mapham madura emergency ki oipa mifam amato leitana Naga village guard sing target tawduna sataki operation tuda lanbi mai ria mai se kungani thu lekitri Cobra personal hockey Zulai Kundani Pan bit young cool question na Tanga volunteers na breakfast starting the operation set given hadi. Taudu Odugi Matan district administration and some police colonial local authorities in a ninkin yings and Manatragana investigations set have like kitty hadi. Hawkiba me Tarago Humdoid Nagamisam Tarufaraga Harkiba Tauduki Matang Paladuna Naga Kanglubna Mihat adugi asumo royal ngasisu ngai masum National Investigation Agency NIA na thizin bagi thabakada yorabagi hangli mihat asid sina pasing sa khangdok ton ain go besara phangna na authorities na thabak paket kada bani haidi state government na law and order ngak na tawri thabak singi matang da pen na phungdok lotuna khulai pai koki group singi mayok ta kari sa tawdana thamlaga naga village gart mathong maram khangdana target tawri hainasu paus ta makhata na phungdokhi nomai kapnakhre None district Kapung police station kon ba samrain thang khulai pai bising mrak tangarang ayu akan mawongda nomai kapnakhre nomai kapna bigi thawdu odur aso apana madi misimina yaw khibra madi kana gi marak nomai kapna khibano haiba sapsana khamngamdri thawdu oduna maram oir khunja sing kham thengna pakhatnare haina su paw man makhata na tipali amaram dun no pa ama thariyan no siram hari Langol Game Village ki Mericom Academy mayada Guru Mayum Basanta Sharma say Nifuga Matui Kobomi Wema Taurian no Siramli Mark Infal Iski from Party is na Kwan Bamon Lekai na Habam Guru Lektagini Apok Pigiming na Lake Hidrapasi Tom Sharma Kawi Miredu Matokram Taurian no Siramli Bano have Sapsan House Guinadi Kamangam Natri Hedi Atopatenda ko form assembly solon sin bigi fazilu sing thadokre demand phangdri ba faw khongjang han khiroi susata athuba matam da Manipur State Legislative Assembly ki special session kaudun hauzik lamda masida thengnari bi issue sing sigi matang da khannagadabani haiba yauna tuan demand sing taladuna ngarang imagi mairagi khongjang loi sin State Assembly gate number 2 mamang na phamjinduna khongjang sangsin baga loinana Assembly ki gate sol lonsin bagi thawdoka mari lenana lampel police na detain tawduna thamkiba imagi mairagi president TI Sujata yauna mioi manga ngarang hingnong ge thadurkhri Pungkra police na detain tawduna thamnaraba matung na makoi manga magnumidang ahing nongge pung 12 minute yakhagi turuk satma matamda thadurakhi bani haina pawshin makata na report tawri aduga tendana sum miyam na thamjage hojiko ina di miyam paus mata solution jarage masum makhata bano ba update miyam punang amina sena signal sigi maiki digi miyangi mapham da makhata na thamjari makhata bano ba update miyam punang amina sena signal sigi maiki digi miyangi mapham da makhata na thamjari